ngasi numidang wiramda phongkiba tongan ba pause singdagi headline sing dakhojaraga ahanmada kanglaipak ki mera pause na phongli KUKI militantsing na sangaithel khulda bom amasung nongmei kapthaduna landarakhre GR amadi AR kangbuna KUKI militantsing tankhaikhre mapung weba warol Manipur Circle News ki maikai paudam jari ngasi ayuk angan ba pung 3:03 taba matamda Imphal West District ki Pasoi Police Station ke manung chana leiba sangaithel khulda chingthaktagi KUKI militantsing na bom amasung nongmei kaptharaktuna landarakpada makhoina kaptharakliba bom adu sangaithel khulioba ngamdana lamkhangda pokhaiduna aremba oikhre KUKI militantsing na bom amadi nongmei kapsinduna landa selakhiba asi sangaithel maningda leiba khogen KUKI khulda ningthaurok lokki laichingan bi khul ani tainaba maphamdagi sangaithel khul tamna ahan mada bom kapsilaktuna landarakhi maduda kapsilakliba bom sing adu sangaithel khul yaudana marakta pokhaiduna mangki hairi chawrakna bom kunsa rom kaptharakhi loinana nongmei round kaya amaso atara kham leitana kapagi thabak chatharakhi hairi pausi asina sangaithel khunja singda unaduna wari sanaba matamda phongdorakhibadadi KUKI militantsing na bom amadi nongmei kapthaduna landarakpa aduda sangaithel police outpost ka naknana leiriba mapan sector gi makhada leiba manga amade mapan GR amasung kunthram toi suwa AR gi kangbuna khutakta searchlight kaya kapkhatuna KUKI militantsing gi leifam khangdokhi masigi matungda GR kangbuna nongmei kapsalakliba mafam aduda changsinduna nongmei kaptuna tankhaikhre maduda KUKI militantsing kangbu adu mafam adu thadoktuna senkhi masigi matungda amuk hanna nongmei amadi bom kapsinduna landarakhi de hairi khunjasingna phongdorakpagi matung inadi ngarang KUKI militantsing na nongmei kapsalakpa adu matang sana GR gi kangbuna khudakta hanbagi thabak chathaduna KUKI militantsing mai pakna tanthokpa ngamba adugi damakta ngamkhai leitana thagatpa phongdorakle haikhi ngarang KUKI militantsing na nongmei amade bom kapthaduna landarakhiba adu pung 3 minute kundagina pung 3 minute tara fawba oikhi masigi matungda mu hanna nongmei kapsalakhidre KUKI militantsing na nongmei kapsalakpagi paw asi phangmadagi ngasi anganba yukta manga amade mapan GR amasung 3 suba Assam Rifles Pasoi Police Station sangaithel OC Kathel Manbi Police Station gi kangbu IRB amadi Manipur Rifles ki Combined Force thodok thophamda thomjilaktuna combing operation chathaki hairi operation adu da sangaithel gi maning maktada leiriba KUKI khogen khulgi akoiba mafam singda paktaknana combing operation chathaki loinana sangaithel maningda leiba usana pak ningthauroki paring amadi laising manbi singi saruk singdasu combing operation chathaki mifame pun yaukhide mafam adudagi AK-47 amadi SLR nongmei gi kap thokraba nongmei tokning kaya marom phangba ngamki hairi atopa paw madana general strike pungkun marida tension le haina lauthorakli kanglaipak ki mera pawchena phongbani ngarang March 3 Manipur gi tongan ba state level CSO sing amati mahiroi lup sing punsinduna apunba lup 3 na haukiba March 3 da government of India ga peace agreement tonariba yawal lup yuana left MPAP gi chief of army staff TS Sidampu allies thoiba yauna lucingba ahumbu NIA na fazin kibagi mayokta yaning daba phongdoktuna pung nifunipan gi oina Manipur pumba kaukiba general strike hadu hojik chathariba class 10 amadi 12 ki examination asigi yenglaga amasung leibak asigi oiriba awabe phibam singi matangda kupna khanaraba matungda general strike asi pungkun marida tension le haina leibak miam da lauthoktuna khanghalakli hiramasiga mari leina Fox Manipur MWF UMO MPWO yelho kanba lup anoba satmelon mairoi lup ama Manipur Kaithel Nupi Marup Maitai Pangal Council Manipur amade World Mitai Council gi lusingba singna khut ekpi duna phrase ta thorakpa cherol amana khanghalakpani cherol asina hai general strike asina handoklabasu hayeng March 3 gi hauraga leibak miam yauna mafam khudingmakta ayuk nongthil amadi numidangda wakat mifam phamba mass rally satpaga loinana numidangda mairagi rally satpi duna phajin kiba Manipur miam gi lusingba ahomadu condition amata yaudana thadoknaba government of India amasung government of Manipur gi mafamda akanba pressure pinaba democratic oiba khongjang changshin biu hairi